ngasi nongalamdai pung anirom taba matamda masak khangdaba mioisingna Imphal East ki manungchana kairau makting awang lekai da leiba Meeoi Ahum gi yumda Nongmei Kapsinduna aki akhang pokhalamlai pausina makha taraduna sakhangdaba sing aduna retired Indian Army Muhammad Ibrahim Yauna Muhammad Lambu amadi Muhammad Salim hairiba Meeoi Ahum asigi yumda Nongmei Kapsinbaga loinena nungna thamjinduna aki akhang pokhalamani hairi Nongmei Kapsinba amadi nung langsinbaduda yumgi mioising sokpanbagi paugdi leite adomainamak yumgi gate khamduna leiba auto yauna yumgi phanglang singda nongmei maruna panbagi makhun kya de leramki hojik phawbagi oina thogdok adu kanana karigi damak sathakibano haiba chapsana khangbangam Police na thogdok thokom da sangsinduna yangshinki amaromda thogdok adubo imung ahum asigi mioisinga akan mamongda yaningda phongdorokli imungi mioisingna phongdorokibada ahing nongyaida yumda Nongmei Kapsinduna amadi nungna thajinduna aki akhang pokhanba si kari nungaitaba leibagino matungda asiguma thong asi sathabigano Manipur lenga ki Chief Minister N Viren amadi Police Department asu akan maminyang sangduna thogdok asida senaba sing faduna cherak pibiu haina su taksilakli mamangda su Muhammad Ibrahim amadi mahaki masanupa retired Indian Navy Muhammad Suraj Khan atopaming Muhammad Abir Khan gi yumda su Nongmei Kapsinduna kihan khangan bagi thabak satharam kiba laikra hari